Manipur Legislative Assembly dagi lap latan leiba thangmaival Muji Khulda masak khangdaba khulai faibasina bom langsinduna Pokhaikhaikhre thodok aduda nan Manipuri ama asu open nangkhre thodok asi matangda police tagi pangapawna hai bom pokhaibai thodok adu soklaba nan Manipuri adugi maming Vikas Kumar sahi kuntragomdoi apopa Ganesh Das kawi Bihar dagini mak mafam aduda bharada leibani tiles ki misti oibani hairi mak hojik Rims Hospital da laikanari adum moinamak thoina khudong thiningai oidre hairi mak ki khongi shokta bom masena panbagi dakfam lai hairi pawsina makha taribadi laibak thibat tholok thokliba yum adu thangai balila sing khamlang khongdagi huidrong kailani sahi yang teret mapuroiba ibosa kauba PWD da oiba mioi amagi baragi yumdani hairi kanana kari mangi dama bom adu langsinuna Pokhai lamni lo haiba hojik phawi sapsaba khangma gamdri adum moinamak mathon taruk wangba yum aduda bom langsilamduna Pokhai hankiba aduna maram oiraga pochai kaya amang ata thokhibolena yum aduda khamno thamba Maruti car MN01AG 4953 akai atoi thokre hainasu pawsna hairi thok adu hek thokle habi paw phangwa police amasung forensic expert ki kang musangsin duna hojik mafam aduda thiba humagi thabak amasung yengsinbagi thabak chathari hairi